ꯁꯟꯗꯦꯅꯤꯅ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯈꯔ ꯌꯦꯡꯁꯦ ꯌꯣꯡ ꯃꯌꯥꯝꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯅꯣꯛꯄꯩ ꯉꯝꯕ꯭ꯔꯥ ꯄꯨꯛꯂꯤ ꯄꯥꯏꯔꯒ ꯀꯃꯥꯏꯅ ꯅꯣꯛꯏ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯌꯦꯡꯕꯤꯔꯣ ꯁꯟꯗꯦꯅꯤꯅ ꯃꯍꯥꯎ ꯈꯤꯇꯪ ꯇꯪꯁꯦ ꯃꯁꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕꯐꯥꯎꯇꯪ ꯐꯖꯅ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯄꯨꯛꯂꯤ ꯄꯥꯏꯕ꯭ꯔꯥ ꯄꯥꯏꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯁꯦ ꯑꯩꯁꯨ ꯃꯔꯛꯇ ꯗꯤꯁꯀꯁꯟ ꯇꯧꯔꯛꯀꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨ ꯃꯌꯥꯝꯅ ꯌꯦꯡꯕ ꯀꯥꯟꯗ ꯑꯗꯨꯝ ꯈꯪꯒꯅꯤ ꯑꯗꯨꯝ ꯀꯃꯥꯏꯅ ꯇꯧꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯌꯣꯡ ꯃꯌꯥꯝꯒꯤꯅꯤ ꯑꯩꯗꯤ ꯄꯨꯛꯂꯤ ꯄꯥꯏꯔꯒ ꯅꯣꯛꯄꯗ ꯉꯝꯗ꯭ꯔꯕꯅꯤ ꯌꯦꯡꯕ ꯀꯥꯟꯗꯀꯣ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯃꯈꯥ ꯌꯨꯁꯦ ꯐꯖꯅ ꯊꯛꯆꯜꯂꯦ ꯍꯥꯏꯔꯒ ꯑꯗꯩꯗꯤ ꯃꯩ ꯍꯥꯏꯐꯦꯠ ꯌꯥꯏꯕꯅꯤꯅ ꯉꯁꯥꯏꯒꯤ ꯃꯩ ꯌꯥꯏꯕꯒꯤ ꯃꯅꯤꯟꯗꯨꯅ मई मनुंग दो इन ऊपर नहीं था कन्बा सारुबा हाइदारे खंगबा ꯑꯩꯈꯣꯏꯒꯤ ꯕꯣꯛꯁꯂꯤꯒꯨꯝꯕ ꯔꯝꯕꯣꯒꯨꯝꯕ ꯑꯗꯩꯗꯤ ꯀꯩꯅꯣꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯁꯥꯒꯦꯅ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯩꯗꯤ ꯃꯊꯛꯇꯒꯤ ꯑꯗꯨꯝ ꯃꯊꯛꯇ ꯏꯁꯣꯔꯗꯨꯅ ꯑꯗꯨꯝ ꯎꯕꯅꯤꯅ ꯄꯨꯗ꯭ꯔꯨ ꯍꯥꯏꯅ ꯑꯗꯨꯝ ꯀꯦꯜꯂꯛꯄꯅꯦ ꯑꯗꯨ ꯃꯌꯥꯝꯁꯤ ꯌꯦꯡꯁꯤ ꯁꯤ ꯚꯤꯗꯤꯑꯣꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯁꯦꯡꯕꯒꯤ ꯀꯧꯕꯤꯌꯦ ꯑꯁꯦꯡꯕ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦꯅ ꯃꯣꯏꯁꯦ ꯀꯦꯝ ꯃꯅꯨꯡꯗ ꯆꯠꯂꯨꯔꯒ ꯊꯣꯛꯂꯛꯄꯗ ꯃꯣꯏꯒꯤ ꯄꯩꯁꯥ ꯌꯦꯟꯒꯗꯧꯕ ꯃꯤꯗꯣ ꯑꯗꯨꯗꯨꯅ ꯁꯥꯎꯅꯤꯡꯗꯅ ꯄꯩꯁꯥ ꯄꯤꯔꯒ ꯀꯥꯎꯕꯒ ꯃꯥꯟꯗ꯭ꯔꯣ ꯃꯌꯥꯝ ꯁꯤꯒꯤ ꯄꯣꯠꯁꯦ ꯃꯣꯏꯒꯤ ꯑꯦꯕꯤꯗ ꯊꯥꯒꯠꯂꯛꯄ ꯄꯣꯠꯅꯤ ꯂꯩꯔꯝꯕꯅꯦ ꯑꯗꯣ ꯑꯩꯅ ꯀꯣꯄꯤ ꯇꯧꯖꯔꯒ ꯑꯃꯨꯛ ꯃꯌꯥꯝ ꯅꯣꯛꯁꯦꯅ ꯑꯃꯨꯛ ꯄꯨꯊꯣꯛꯆꯔꯛꯄꯅꯦ ꯃꯌꯥꯝ डांस तब हायरगा फनेक नांदबी ओइना साना लेरमाने मयाम ममांग वायरल ओइना सेमजु नोकपदा खांगमद्र फनेक पु सेना ngमदबी डांस तवे मोइसे सेंगोइको भाई मारो मुझे मारो नहीं ये मजाक हो रहा है हाना सुमाइना लेरमबजाने हौजिकती खरदगी मी ओइना ओन्थोरबा हाइदारे अदुना हौजिक फाउदा चटपा मी याउरिबा सुमाइना कायदारे योंगदौना योंगनिना अदुम योंगदौना चटपा अदुम मी याउरि अदुम मोंग ताबने सिदैदि अतोपा कंट्री तक अतोपा इंडिया की मफम स्टेट ता तौबा फनीदगी लौथोकसरपने सिमदि अदो मैम ये नया जानवर आया मैम लई तहोइदबा तौबा सिदा अदुम वायरल ओइसु मैम लई अदुना सिगी सही फजाबजे तारगा मैम थमोइ मनुंगदा पेनब्रा येंगो सेंगोजि थाइना नै नुपी अमा अहिंग अमदा इसै सअगा फाउगिबा शाहरुख खान होय अदै सलमान खान होइना युम साबिनी कोनिगा अम तौगिबा नुपीदुगी मतौनेबा तौरिसि यम नाना हाइदारे अदु मैम येमिनासि आशिकी में तेरी जाएगी कमाई तौबनो
ꯑꯗꯨꯒ ꯂꯥꯎꯔꯒꯁꯨ ꯄꯨꯀꯞꯇ ꯀꯞꯄꯦ ꯃꯣꯏꯒꯤ ꯅꯥꯀꯟ ꯂꯣꯝꯗ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯅꯨꯄꯤ ꯑꯃꯅ ꯊꯨꯝ ꯆꯥꯎ ꯍꯥꯏꯕ꯭ꯔꯥ ꯀꯔꯤ ꯆꯥꯎ ꯍꯥꯏꯕꯅꯣ ꯈꯪꯗꯦ ꯅꯨꯄꯥ ꯑꯃꯁꯨ ꯃꯥꯡꯈꯤꯕ ꯃꯥꯜꯂꯦꯕꯀꯣ ꯑꯗꯨ ꯃꯥꯡꯈꯤꯕꯗꯨꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯊꯨꯝ ꯆꯥꯎ ꯍꯥꯏꯔ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦ ꯑꯗꯨ ꯇꯧ ꯂꯩꯌꯦ ꯊꯨꯝꯗꯣ ꯄꯨꯡꯆꯥꯏꯗ ꯆꯥꯏ ꯇꯣꯔꯦꯟꯗ ꯍꯥꯏꯇꯥꯔꯦ ꯇꯣꯔꯦꯟ ꯄꯨꯡꯆꯥꯏꯗ ꯆꯥꯏꯁꯜꯂꯦꯕ ꯑꯗꯣ ꯁꯤ ꯚꯤꯗꯤꯑꯣꯁꯨ ꯌꯦꯡꯁꯦ ꯃꯌꯥꯝ ꯌꯦꯡꯉꯝꯃꯅꯤꯗ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯣ ꯐꯅꯤ ꯑꯣꯏꯅꯁꯨ ꯖꯅꯒꯅꯃꯅ ꯁꯤꯐꯧꯗ ꯀꯨꯀꯤꯁꯤꯡꯅ ꯆꯨꯝꯅ ꯁꯛꯄꯤꯗꯦꯕ ꯃꯣꯏꯁꯦ ꯑꯁꯦꯡꯕꯒꯤ ꯆꯨꯝꯕꯖꯥꯠꯅꯤ ꯑꯁꯣꯝꯗꯒꯤ ꯂꯥꯛꯄꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯆꯨꯝꯅ ꯁꯛꯇꯕꯅꯤꯅ ꯉꯁꯥꯏꯒꯤ ꯁꯥꯕꯙꯥꯟ ꯄꯣꯖꯤꯁꯟꯗ ꯂꯩꯔꯒ ꯖꯅꯒꯅꯃꯅꯁꯦ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯗꯨꯝ ꯁꯛꯑꯒ ꯂꯥꯛꯑꯦ ꯑꯗꯣ ꯃꯣꯏꯗꯤ ꯁꯥꯕꯙꯥꯟ ꯄꯣꯖꯤꯁꯟꯁꯨ ꯂꯩꯇꯦ ꯑꯗꯩꯗꯤ ꯐ꯭ꯂꯦꯛ ꯆꯤꯡꯈꯠꯂꯦ ꯑꯣꯟꯅ ꯇꯩꯅꯒ ꯆꯤꯡꯈꯠ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯎꯔ ꯁꯨꯝ ꯅꯣꯛꯅꯤꯡꯈꯠꯂꯦ ꯃꯣꯏꯒꯤ ꯑꯣꯠ ꯇꯥꯕ ꯑꯗꯩꯗꯤ ꯃꯊꯣꯡ ꯆꯥꯗꯕ ꯃꯌꯥꯝꯁꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯌꯦꯡꯉꯦ ꯀꯥꯟ ꯇꯠꯈꯤꯕ ꯋꯥꯅꯤꯗ ꯃꯌꯥꯝ ꯅꯣꯛꯅꯤꯡꯕꯗ ꯈꯥꯡꯉꯝꯗ꯭ꯔꯦ ꯁꯥꯕꯙꯥꯟ ꯄꯣꯖꯤꯁꯟꯒ ꯇꯧꯔꯒ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯃꯤꯈꯩꯗꯨ ꯅꯣꯛꯇ꯭ꯔꯦ ꯑꯃꯔꯣꯝꯗ ꯍꯥꯏꯔ ꯍꯣꯏ ꯔꯦꯁꯄꯦꯛꯄꯨꯗꯤ ꯇꯧꯋꯦ ꯑꯗꯨꯒ ꯆꯤꯡꯉꯤꯕ ꯐꯤꯔꯥꯟꯗꯣ ꯇꯠꯂꯛꯄꯗꯣ ꯌꯥꯝ ꯐꯅꯤ ꯇꯥꯕ ꯋꯥꯅꯤ रहा नहीं जाता तड़प ही ऐसी है ना ꯉꯁꯤꯗꯤ ꯍꯦꯄꯤ ꯁꯟꯗꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯨ ꯅꯨꯡꯉꯥꯏꯅ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯌꯨ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯌꯥꯝ ꯃꯥꯏ ꯄꯥꯛꯄ ꯄꯨꯔꯛꯄ ꯉꯝꯕ ꯑꯣꯏꯌꯨ ꯍꯥꯏꯅ ꯃꯃꯤ ꯍꯥꯎꯁꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯏꯄꯥ ꯏꯆꯥ ꯃꯌꯥꯝꯕꯨ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯃꯤ ꯍꯥꯎꯁꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ